एंटी सोशल ओइबा थबक थौरमसिंग थिंगबगा लोइनना मैतै पांगलसिंग खुंदारिबा लेकाइसिंगदा हुरान चिंथि तौबा निसा ललोनबा लॉगी वांगमदा थबक तौबसिंग चपचाना थिंगनबा मणिपुर मुस्लिम वेलफेयर ऑर्गेनाइजेशन MMWO ना वारेप लौख्रे ngasi MMWO headquarters ki advisors amasung executive body gi oiba apunba mifam ama kiamgai muslim awang leikai da pangthokre mifam aduda inglising ani kunhumdoi gi me gi tang ahum dagi manipur da khundariba maitai pangal singsu socially economically khudong chadaba mayok narakpa anti social elements sing namaram oiraga tongan tongan ba problem sing kwakta gi miyam na yauna thengnariba awaba singi matangda khananai na ki hairi ꯃꯤꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯁꯤꯟꯃꯤ ꯀꯌꯥ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄꯤꯅꯕ ꯇꯛꯁꯤꯟꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯅꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯈꯨꯟ ꯈꯨꯟꯗ ꯆꯠꯇꯨꯅ ꯀꯃꯤꯇꯤ ꯑꯃꯃꯝ ꯁꯦꯝꯒꯠꯇꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯕ ड्रग फ्री सोसाइटी ओइहन्ननबा होटनबा हाइना यानखी। मैतै पांगलना नमना खुंदारिबा खुल खुलगी क्लब ऑर्गेनाइजेशन सिंगा अफबा मरी थमनबा अपुनबगी ओइबा फिरेप अमा लौनबा होटनबा हाइना वारेप नखी हाइना MMWO गी प्रेसिडेंट कोरिमयुम बोबोइना फोंगदोरकली। हौजिक मणिपुरदा करेंट इशू ओइना ओइरिबा हारिबा अखोइगी एंटी सोशल एलिमेंट्सिंग अमदी तोंगान तोंगानबा हाइबदि सखंगदबसिंग अनोन पर्सनसिंगना अखोइगी तोंगान तोंगानबा लुपसिंगी मिंग सिजिन्नरागा नत्रगा सिजिन्नदबदा तौरिबा हाइबदि पब्लिक ता हरासमेंट पीरिबा मेंटली फिजिकली खुदिंगमक्ता पीरिबा सिंगसे सिजि मतम चाना ngasiगी leingakna laksanbiyu एंटी सोशल एलिमेंट्सिंग असे ना नोमनोंगी मसिंग हेंगलकपना ngasiगी पब्लिक सिंग अखोइगी तंगदु लेताना लेबा पुंसी ngamdre मरमदी हुजिक कार फजबा मा तोंगा चटपदा अकीबा हंगोइबा स्टिग्मा मसादा फावरे अदुगा पुंग मंगा तादिंगी ममांगदा अखोइगी ngasiगी डिकेट अमगी ममांगदा लेरंबा मणिपुर पु अखोइगी ममदिंगदे युम यहोसी हाइबा डिकेट खरगी ममांगदा लेरंबा मणिपुर दो ngasi 21st century 24 अतु हौजिक 2024 चटलाबा मतम सिदा सिगी मतम सिदा अमु हलकपा हाइबसे मछि यामना लेबक थिबनी यामना अखोइगी मिक्स थिनिङाइनी लेरिबा सेंट्रल लेंगा अमदि स्टेट लेंगा किसु मछि ना अखोइदा अखोइगी पब्लिक सिंगी लाइफ सिक्योर पीबा ngamaktaba taragadi masina अखोइगी प्रजा मयामना पेंददना हाइबदि ngasi हाइबदि तोंगान तोंगानबा सरकार सिगी मथक्ता हाइबदि पामदबा थोदोकसिंग थोलो ओइ हैनगाइ लेते हाइना लेगाकी दा यावरिबा लेजिस्लेचर सिंगना मुन्ना खन्थबगी मतम ओइरे अदुगा अखोइ लेनरिबा अखोइ येलो फुरु खुदिंगमक्सु हारिबा अखोइगी थोइबा इशू असिदा लोइना वारागा अवाबा नंगगा लेरिबा पोटनी हौजिकसी अदुना अखोइगी तोंगान तोंगानबदा ngasiना hayengna दुकान थिंगजल्ले अदगी हयेंगना हॉस्पिटल थिंगजल्ले सुमाइना ना हेक थोपगी मणिपुर कन्ना अमा अखोइगी चटनबी अमगुमना तौरियो पोसे मसिना लयेंग मचप मतम हॉस्पिटल थिंगगा लेरंबा करिगिनो हंगोबो कांदा अदुगी हारिबा अखोइगी अखोइगी पैसागी अदु तौबियो दा तौबियो हाइबदगी ngamnadabadagi हाइबा अदु हौजिकसिदि सेंगना हाइ कांदा मणिपुरदा यामना हाइबदि इकोनॉमिकली पूरा हाइबदि डाउन द लेरिबा मतमनेबा मतमसिदा अखोइगी प्रजा सिंगसी कमाइना हाइबदि अपलिप तौगदगे अदुगा इशू असि कमाइना लोइसनगदगे हाइबसे खनबीबगी मतम दुनेबा अखोइदा हुजिक मथौ तारि अदु नतना अखोइना तोंगान तोंगानबदा अखोइ मसेंदा हारिबा पोसिंगसिदा हरासमेंट पीबा फिजिकली मेंटली अदगी साइकोलॉजिकल ओइबा थ्रेट पीबा सिसे तौबीगनु हाइना अखोइना हारिबा तोंगान तोंगानबा अखोइ सखंगदबा बु ओइरो अदुगा अखोइगी हौजिक
ꯂꯩꯔꯤꯕ ꯌꯣꯜ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯤꯕ ꯌꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯦꯡꯕ ꯌꯣꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯁꯤꯒꯨꯝꯕꯁꯦ ꯃꯨꯟꯅ ꯊꯤꯗꯣꯛꯄꯤꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯉꯥꯛꯅꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯄꯥꯉꯜ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯄꯥꯝꯗꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯅ ꯌꯥꯔꯣꯏꯗꯕ ꯁꯃꯥꯖꯅ ꯄꯥꯝꯃꯣꯏꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯤꯡꯅꯕ ꯀꯟꯅ ꯑꯩꯈꯣꯏꯅ ꯀꯃꯤꯇꯤ ꯁꯦꯝꯅꯕ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯟ ꯃꯩꯇꯩ ꯄꯥꯉꯜ ꯇꯥꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃꯃꯝ ꯁꯤꯟꯅꯔꯀꯥꯟꯗꯨꯗ ꯃꯈꯣꯏꯗ ꯗꯥꯏꯇ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯅ ꯇꯧꯒꯗꯧꯕ ꯊꯕꯛ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯇꯧꯒꯗꯕ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯅꯔꯀꯥꯟꯗ ꯇꯧꯕꯤꯌꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯑꯃꯃꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯗꯕꯗꯒꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯀꯥꯟꯗꯨꯗ ꯍꯦꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯋꯥꯏꯜ ꯑꯣꯏꯅꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯋꯥꯏꯜ ꯑꯣꯏꯅꯕꯅꯤꯅ ꯃꯗꯨꯅ ꯍꯦꯟꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯥꯟꯇꯤꯒꯤ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯟꯅꯉꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯤꯜꯂꯣꯏꯁꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯊꯝꯖꯔꯤꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ MMWꯅ ꯆꯪꯁꯤꯜꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗꯁꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯁꯤꯗ ꯈꯨꯟꯗ ꯆꯠꯂꯀꯥꯟꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯒꯤ ꯊꯕꯛꯁꯤꯡꯁꯤ ꯅꯈꯣꯏ ꯊꯥꯗꯣꯛꯑꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯈꯣꯟ ꯂꯥꯎꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯁꯨ ꯑꯩꯈꯣই ꯊꯤꯡꯕꯒꯤ ꯗꯥꯏꯇꯗꯣ ꯑꯩꯈꯣꯏ ꯂꯧꯔꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯃꯤꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ MMWꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪꯁꯤꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀooperate ꯇꯧꯕꯤꯌꯨ